पामबाइना लुसिंगबा UNLF की मिहुतसिंगा AK मिश्रागा उनखि हाइदि पॉलिटिकल डायलॉग हाउनबा वारी सानखिबा माले हाइदि इम्फालदा नोमगी खोंगचत्ता लाक्लंबा मिनिस्ट्री ऑफ होम अफेयर्स दा एडवाइजर अवांग नोंपोक लमदमगी थबक पुरिबा AK मिश्राना पामबाइना लुसिंगबा UNLF की सेंट्रल कमिटी की मेंबरशिप उनदुना वारी सानखरे हाइना अनऑफिशियल पाउगी लिखुनसिंगना फोंदोरक्ले इम्फाल की मफम अमदा लेबाउपा नुमित्ता पांगथोकिबा अवांगबा थाकी मिफम अदुदा सेंट्रल गवर्नमेंट की मकोक थोंबा ऑफिशियल सिंगदा नतना स्टेट गवर्नमेंट की मकोक थोंबा लुसिंगबा सिंगसु याउखी हौकिबा सही 2023 की नवंबर 29 द न्यू दिल्ली दे इंडिया गवर्नमेंट मणिपुर गवर्नमेंट अमसुंग पामबाइना लुसिंगबा UNLF की मरक्ता वारी सानबगी सेरोल अमा साइन तौनखिबने वारी साननबा याना सेरोल अमा साइन तौनखिबगा लोइनना लुप असिगे खुलाई पाइबा कैडर सिंग याउना लुप असिगे मियोसिंग मणिपुर की तोंगान तोंगानबा मफम सिंगदा हांगबा कैम्प सिंगदा लेरखिबने सही अनि खरा हेन लेरक्लबा मतुंगदा मणिपुर दा अहानबा ओइना अवांगबा थाकी मिफम पांगथोक्तुना नाकल अहुंगे ऑफिशियल सिंगना उनखिबा अदुदा चपचाना करी वाफम खनखिबगे हाइबदि खंगबा गमद्रे अदुमोइनमक फॉर्मल ओइना लुप असिगा गवर्नमेंट ना वारी सानबा हाउनबा वा खनखि हाइबगे थाजबा लै हाइदि लेबाउपा नुमिते इम्फाल की मफम अमदा वारी सानखिबा अदुदा इंडिया गवर्नमेंट की माइकेदगी मिनिस्ट्री ऑफ होम अफेयर्स की एडवाइजर अवांग नोंपोक AK मिश्रादा नतना इंटेलिजेंस ब्यूरो की जॉइंट डायरेक्टर राजेश कुंबलेसु याउखे पनबा याबदि इंडिया गवर्नमेंट का NSNIM का वारी सानबदा AK मिश्रा इंटरलोकेटर ओइना इंडिया गवर्नमेंट की महुत सिनमता नतना सस्पेंशन ऑफ ऑपरेशन तौनबगी याउरिबा कुकी UG ग्रुप सिंग या अपुनबा बॉडी अनि UPM अमसु KNO गा इंडिया गवर्नमेंट का वारी सानबदसु AK मिश्रा ने इंटरलोकेटर ओइना इंडिया गवर्नमेंट की महुत सिल्लिबने मणिपुर गवर्नमेंट की चीफ सेक्रेटरी PK गोयल स्टेट की सेक्रेटरी एडवाइजर कुलदीप सिंह मणिपुर पुलिस की डायरेक्टर जनरल राजीव सिंह अमसुंग अतै मकोक थोंबा ऑफिशियल सिंह सरुक यादुना पांगथोखिबा मिफम अदुदा UNLF की सेंट्रल कमिटी की मेंबर सिंह सरुक याखि हाइदि वारी सानखिबा सिगी मतांगदा ऑफिशियल ओइबा जेरोल सिंह थादोरक्तबगा लोइनना करी वाफम सिंह खनखिबगी हाइबगी मतांगदा पाउ फंगबा ngमद्रि अदुमोइनमक पॉलिटिकल ऑब्जर्वर सिंह अमदि वारी सानखिबा अदुगी मतांगदा खंगबा मियोसिंगदि मिफम अदुदा पामबाइना लुसिंगबा UNLF का गवर्नमेंट का पॉलिटिकल गा वारी सानबा हौननबा वाफम सिंह खनखिब्रा हाइबगी थाजबा लै हाइना फोंदोरक्ले नाकल अमरोमदा कुकी जोमी MLA सिंगसु वारी सानखरे हाइदि कुकी जोमी MLA सिंह दिल्ली दा कौखरे हाइदि इम्फाल दगी आसाम दा हनकिबा मिनिस्ट्री ऑफ होम अफेयर्स के एडवाइजर AK मिश्रा अमसुंग इंटेलिजेंस ब्यूरो की जॉइंट डायरेक्टर राजेश कुंबलेगा खानपारा दा कुकी जोमी MLA सिंगा उनदुना मणिपुर दा अथुबा मतमदा पॉपुलर गवर्नमेंट अमा सेमनबगी मतांगदा वारी सानखरे हाइदि तोंगान पाउगी लेखुन सिंगना फोंदोरकपगी मतुंगिना गरांग नुमिदांग वाइराम खानापारा दा लैबा आसाम एग्रीकल्चरल यूनिवर्सिटी के कॉन्फ्रेंस हॉल दा मिनिस्ट्री ऑफ होम अफेयर्स की ऑफिशियल सिंगा कुकी जोमी MLA सिंगा उनदुना वारी सानखिबा दो नाहान कुकी जोमी MLA सिंगना गवर्नमेंट सेमबदा याउनबगी मतांगदा खनखिबा वाफमगा मरी लेनै हाइदि लेबाउपा नुमित्ता AK मिश्रा अमदि राजेश कुंबलेना मणिपुरदा लैरिङैदा आसाम की खानापारादा लैबा होटल अमदा कुकी जोमी MLA सिंगी ओइबा मिफम पांगथोक्तुना पॉपुलर गवर्नमेंट सेमबदा सरुक याबा हाइना वारेप लौखिबने कुकी जोमी MLA तरागी मनुंगदा मंगाना सरुक याखिबा नाहानगी मिफम अदुदा मणिपुरदा लाक्लिबा 2027 दा पांगथोकदबा स्टेट असेंबली मिखल ममांगदा कुकी जोमी सिंगी यूनियन टेरिटोरी नत्रगा सेपरेट एडमिनिस्ट्रेशन पीनबगी ओइबा जेरोल पीरबदी पॉपुलर गवर्नमेंट सेमबदा सरुक याबा हाइना वारेप लौखिबने मिफम अदुदा कुकी जोमी MLA मंगा खक्तमक यावरबसु यावखिदबा MLA मंगाना लौखिबा वारेप अदुदा मिफमदा यावखिदबा मंगाना सवगतली हाइना पाउगी लिखुन सिंगना फोंदोरक्ले ngarang khanaparada mi atopasing yahondana pangthokiba AK Misra amadi Rajesh Kumble yaukiba mi phamadada kuki zomi MLA masing sunadi yaukide adumoinamak nahar laukiba waref sing adugi matangda pothokpuna khanaki haidi kuki zomi MLA sing khaktagi oiba mi phamda laukiba waref da lengak semada yaugi condition adu Ministry of Home Affairs ki official sing da thamkibagi thajaba leirabasu kari reaction laibagi habidi khangmagamdrei amaromda nahar laklaga ngarang Imphal thadokiba AK Misra ki khongsa Chorchanpur amadi Kangpokpi da chatuna kuki zomi singi civil society singi miyosing unaki habagi thajaba laibaga loinana civil society gi miyosing da natana suspension of operation da lairiba kuki UG group singi luchingba sing unaki bra habagi thajaba su lai haina atopa pawgi likhun singna phongdorakle haukiba sahi 2023 gi May 3 da Chorchanpur dagi hauraklaga Manipur gi tongan mafam singda sandokiba irang na maram oiduna Manipur da santi laitraba amadi mahausa gi phibam hanjinba
ngamdana leiriba ase hanjin hannaba center na lokhatpa thabak singi manung channa kuki amadi maitai singi lup singa wari sanabada AK Misra amadi Rajesh Kumble yauduna lakpaga loinana handak amuk Manipur da lakliba si yamna maru oiri hari Manipur da 2023 gi February 13 dagi president rule thamlakiba ase loisinabagi matang da su center na mari leinaba sing maru ene kuki zomi group singda akanba pressure piduna lakpaga loinana kuki zomi MLA singnasu government sembada condition amagi makhada yawnaba wareb laukiba numita AK Misra amasung Rajesh Kumble na Manipur da laktuna kuki zomi group sing unaki haiba sisu Manipur dagi president lokthok tuda popular government sembaga yamna mari leinaba mali haina political observer singna phongdorakwe mari leinaba paw amana Manipur da athu matamda popular government ama semnabaga mari leinana kuki zomi MLA sing ngarang khana paragi mifamgi matungda Delhi da BJP gi national leaders singna kaukhre hairi kuki singa makalamatagi lalol itika mari leinaba thabak thoram sing khudaktagi leplagani haina JTC na phongdorakre KNP gi khulai paiba singna khunja singda kihanbada Central Force na wahi ama phawa haikidaba thamoi kai haina khunja singna phongdokre Naga miyamna namna khunda leitaduna leiriba idengda leiba waiting set thugaiduna mafam aduda yungbanu amada naga miyamda kaihauraduna kukilen haibana chingba wafam kya thajilamba adubu yaningdaba phongdoktuna naga miyamna sangsinba khongjangda kuki militant organization KNP gi cadre singna satharamba thong aduga mari lenuna Joint Tribe Council JTC Manipur na senduna pangtokpa mifam amada kuki kangluki miyoi singi makhal amatagi lalol itika mari lenaba thabak thoram sing khudaktagi leplakani haina phongdorakle Inpui Liangmai Rongmai Amadi Jemi gi apunba apex body ama oiriba Joint Tribe Council Manipur gi General Secretary na thadrokpa cherol amada Naga miyamna namna khunda leitaduna leiriba Tamenglong district ki manung chanba ireng da leiba waiting set ama singkup sana thugaiduna Naga miyamda kaihauba wafam kukilen haibana singba wafam kiyama pham aduda yungbunung amada isinbada natana ireng naga singbu tumna hatuna yum singmai thaduna Manghangani haiba thodo adugi makha chatharakpa oina kuki militant organization KNP gi khulai matik sana paiba combat dress set pakadar kunthra romna naga miyam da ki han khangalambagi thodo adu Joint Tribe Council na kanmo ongda condemn torakle KNP gi kadar singna naga miyam da ki han khangalamba thodo adu bu lumna lauduna naga miyam gi punsi amadi security ngasidi tambangam dan leire haina phongdokladuna hiramasigi matang da thasigi tarahumdoi da Joint Tribe Council na sinduna mifam ama pangthoki hairiba Mifamaduna Naga miyamgi punsi tambangamdana leiriba si mari leinaba authority gi maikaidagi ngak senduna thamgani habagi thajaba amadi Naga amasung kuki anigi marakta amata oina yanaba solution ama poraktriba phawba Naga miyamna namna khunda leitaduna leiriba mafamsingda lalol iteki mari leinaba thabak thoram amata kuki kangluki miyoi singa samnadaba haina warep laure wareba sinakal anigi marakta amicable solution ama poraktriba phawba makha tana sangsengani haina su JTC na thadrokpa serol asina makha tarakle Amaromda ireng naga khulda kuki khulai paiba singda khulasigi lantum ama ata thohalambagi mathakta kuki len thajilambagi thawongbu yaningdaba phongdoktuna kangpokpe amadi Sursanpur anigi phaunariba lambi thingjinbagi khongjang adu saruk yakhiba ireng naga khulgi khunja amana phongdorakpada kuki khulai paiba singna khulasigi gate amadi waiting set yauna ama ata thohalamba khulasigi yamna maru oiriba memorial stone da kuki len thajilambaga loinana stay away haina thajilambagi thawong laibak thibani lenga kasu taunariba KNP gi commander Tiger Kowa amana village chairman bu phone toroktuna kihalakhiba amadi kholai matik sana paiba kedar kunthra tharaktuna Central Force ki mamang maktada khunja singbu kihan khangat khiba ki thong yamna laibak thibani Central Force amadi State Force leibana yamna ka henba thawong maksa tharamdrabasu makhogi thawong adu da khunja sing mi paina ki adubu miyam ngak seliba Central Force ki maikaidagi aikhoi leiriba maktada nakhoina adumna tawba yabra haina wahai ama phawba haibi khidaba si thamoi kai Central Force ki thawong asi kuki gi favor da leibagi maongda ui miyamna ngak senbagi thawdang lawdiba Security Force da chapchana mathau pangthokpiyo haina piandaba phungdokhe Kukina narol da lambi semjilakli basi thingzilu haina khunja singna phongdorakre laingakna German amadi Tiger Road semba yaroi haiduna order thokraba matungda huralana da ahing nungthil naidana nagagi lam dolang khuno amasung nungang parengba sangai
lambai lam manung da leiba lambi kaktuna leire masida governor na miyeng sangtuna thingjilu haina Ship Association Foothill RNCM Frontier Organization amadi khunja singna phongdorakle lambi semliba silep trabadi maduda thorakpa apaphatagi teksak pumba governor amadi lambi semliba singna pugadabane atu matamda lengak na miyeng sangtuna pamdaba thodok sing thoktana ba lambi semliba si atu matamda thingadabane hari BJP lengak ki makhada chalaiba sa kakpham da sansa thengnabadagi wathok oide hari Lisang suna BJP amadi makoigi ideology el parent oiriba RSS na leba asna san hatpa sansa chaba amasung yonba thingnaba honaduna lakhaba matuk BJP na lengak paiba Madhya Pradesh ki lengak kamani lenaba slaughterhouse sa kakpham da sansa thengnabadagi chawna wathok oire hari wathok si BJP lengak ki makhada chalaiba Bhopal Municipal Corporation ki local political leadership amasung civic body singkamari lenaba sa kakpham amada right wing outfit singna sansa kakle habagi singnaba leibadagi sangsinduna yenglobadagi thorakibani hari watho ase BMC gi Dr. Oiriba Beni Prasad ko mioi amana sansa sing adu iroini haina yonbagi ayaba pirambadagi amuka heno saw thorakibani hari veterinary college laboratory amada forensic examination tawbadasu sansa ne haiba khangmangam le hari India amadi Iran gi mari gi phibam no silakadawri nakalamromda Indian sing khudakta Iran thadok naba documents sing thorang tawro haikre US President Donald Trump na Iran ga lalol itik tawbaleba khudimakta sada kungamanga gi ahenba tarif thamjingani haina phongdokhibaga loinana Trump gi wafam asina India amasung Iran gi lalol itik ki oiba mari khakta natana diplomatic ki oiba mari da akanba pressure pigadawri Trump gi wafam sing ase BRICS summit ka mari lenana India na Iran gi President Masoud Pezeshkian gi India khongsat pu tarana oknaba honaringai da phongdokkhibani nakalamromda Iran da thokliba Iran nongma gi kansalakpaga loinana mafam adu da leibada sapharaktabadagi Iran gi konung Tehran da leiba Indian embassy na Iran da leiba India macha khudimakna khonglai thuna Iran thadoktuna chatnaba satokasing gi oiba documents sing thorang tawduna thamlo amasung yariba makai khonglai thuna angamba pambai sijinaduna Iran thadoknaba honaro haina akanba section wa thamkhre hari Indian embassy na phongdokhibada Iran da leiba India ki mahiroi lalot etik tawba mioi lam koiba mioi amadi lai khoromba lakpa mioi khudimakna Iran thadoknaba thorang tawgadabani commercial flight ki khudong chaba phangba gamdrabasu araiba amadi aphangba pambai sijinaduna Iran thadoknaba honagadabani embassy ki maikaidagi su pangba yaba mateng pangani haike Iran da miyamna horakluba Iran se ka hena pot chagi mamal tangkhalakba amadi Iran ki currency ki value hantharakpadagi mafam adugi miyamna ka hena awaba mayoknarakpadagi ni haide Makalamatagi harau kumai tawbi yaro haina phongdorakre lakadoriba bosem amadi kosem na lawba sahisigi class 10 amasung 12 exam laibana maram oiraga lamdam sida nong takang dana hausi lawba isai nongmai mela amadi maram sadana saksa haijana bana chingba makalamatagi harau kumai thasigi kunma thoidagi pangthokpu yara roi haina Universal Mothers Organization UMO ge organization secretary ke S thasna gi serol amana phongdorakle COVID-19 dagi hauraga kangluke irang na maram oiduna khunai singi tungi yumbi oirakadaba mahiroi singi punsi miyamga loinana kanbinase UMO gi matai loisang singnasu mayai loisangi waret sibu inbiduna isa gi lekaida thingbasi thambiyo mairapaibi amadi club singnasu saugatpiyo hairi Kangpokpi district su BDF parsen singna wakan mifam sathakre hairi BDF singna taleba demand sing athubada pithokpiyo haiduna Kangpokpi district ki BDF parsen singna su garang Saparmena police station ki complex manung da wakan mifam sathaduna khongjang sanction krai khongjang adogi matang da Kangpokpi district ki BDF welfare association ki president Lanmilun Kimgen hai Kangpokpi district ki oina apunba BDF parsen singna protest tawriba ase BDF singna matam sangna tadana lakpa demand sing state government pithoknaba khanari haraga pithoknabadi honadabagini langaki thong asida BDF singi penadaba kya lakpadagi hauja indefinite gun down and pen down strikes sangsilibane masigi saro ama oina BDF singna talaba demand asi pithokpinaba khongjang asi sangsinbani hana phongdokhe mahana makhata na hai BDF singna talaba demand asi maram chaba demand ni Indian Constitution ki article 39 clause D the service matter ki matangda equal pay for equal work for both men and women hana pallibane Indian Constitution da mayek sengna leiriba chana kanglot asugi mayokta state government na leibani haiba yai hana su phongdokhe kunai ama sakhot pa haiba si chap manaba miyeng amada paliba lenga aduna yengba mathau tai natraga dileba aduda shanti purokpa ngamloi aikhoi shanti thugaiba pamde shanti thugairakpa mayam adu control taunaba amati mateng pangnaba state government na BDF sing asi thambani maramasina BDF singi demand asi pithokpiyo haikhe
ceasefire ki matungda Gaza da yamdrabada angang chama sikre hari tha ahum ki mamangda ceasefire ama chatnaba haukiba matamdagi Gaza da Israeli air strike amasung ground force na yamdrabada angang chama hatkre haina United Nations na lebak ponumita phongdokre UN General Agency UNICEF na haiki October tha hogalakpa matamdagi Israeli occupied Palestinian territory da yamdrabada nupa macha hompu amasung nupi macha nifu sikhi ceasefire manungdagi Gaza da angang chama hena sikhi haina UNICEF ki spokesman James Ederna Geneva da pawmi sing da phongdokhe maduna ta kuni ceasefire manung nomit khudingi nupi macha ama natraga nupa macha ama si haibani haina mahana Gaza city dagi phongdorkhe angang sing asi air strike sing suicide drone sing yauna drone strike sing da sikhi bani makhoi tank kapsilapuda sikhi makhoi nongoi maru asengwa kapsilapuda sikhi makhoi quadcopter sing dagi sikhi haina mahana phongdokhe State ki paukum pen de haina kokomi na phongtor khrei Manipur gi irang na maram oiduna lanjena badagi miyam mayum da hanjin hannaba amadi nauna khunda leita hanbaga loinana mahausa gi phibam da porak na bagi resettlement and restore normalcy matang da state government na pirakwa paukum peningai oide amadi mapung pha de haina coordinating committee on Manipur integrity na phongdor khrei lampel pata leba kokomi gi office ta ngarang noktel pau gi mi phama amada masigi convener khurajam athobada hai lanjena miyam gi mihut IDP representative amasung kokomi na tha amasum na hauki basahi gi December da wakan mi phamba galoina na governor amadi chief secretary da pisin khiba aiba waka cherol senge paukhum nganang nomida atheng bada aiba oina pirakle thenglabasu thengna paukhum ama pirakpa se miyam gi ihaugi mai pakpani amadi miyam gi ihau nam thabi yaroi haibagi mayek sengba khudam ama oihauragani adu paukhum adu peningai oide amadi mapung phade haina mahana makha takhe kurai jama thobana high chief secretary na lanjena raba miyam da amadi kokomi da tharakpa lamai ahum panu paukum serol aduga loina haukiba sahi December kuntrada CS na thokiba lamai ahum panu press release samaga punna enclose tharakpani paukum serol asida lanjena raba miyamgi mayum saba madi nauna khunda laita hanbagi thorang tangkak naina khunda laita hannabagi lalong DBT gi khuthang da sel gi mateng pibagi wafam sing palle masigi mathakta haksel amadi analayang gi mateng angang sing mahai tamhanba thabak piba SHG sing semtuna sendar lambi pibagi wafam security ke section tharang lokhatpa amadi leptana yengsinbagi matangda su palle matungda state central government ka khusamnana satminaduna lanjena raba miyam mayumda hanjinaba amadi nauna khundale tahanaba honari haina su phongdorakle adubulaiga ki pokoma si peningai oide amadi mapung phade maramdi hanjin hangani di hairaga akaknaba matam ama pidabana sahi kaya gi matam laukhigani habasi wahang ama oire aduga mataw asumna khundale tahanaba amadi mahausa gi phibam da hanjinnaba honaba matamda ayat apan pirak singi mathakta matik chaba thabak lokhatpagi wafam amata pande khodamoina handakta saito na bom na landado na misam sohat kibagi thodok sing adugi matangda minda uba yaba thabak lokhatpagi bami tade mapungda pakum serol asina lanjena raba miyam khunda lai ta hanabagi matangda progress report ama oina lauba yadre hana phongdor khrei